ꯀꯨꯝꯖꯥ 1948 ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 4ꯗ 22ꯔꯛ ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PH ꯗꯦꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯂꯤꯂꯣꯡꯊꯣꯡꯗ ꯒꯥꯔꯤꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕ ꯏꯔꯣꯡ ꯆꯦꯁꯥꯕꯗꯒꯤ ꯃꯣꯍꯝꯃꯗ ꯍꯦꯐꯥꯖꯨꯗꯤꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯁꯤ ꯑꯌꯨꯛ ꯊꯣꯡꯗꯒꯤ ꯈꯔ ꯆꯠꯂꯒ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯀꯤ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯄꯥꯏꯈꯠꯄ ꯏꯀꯣ ꯍꯥꯎꯁꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯏꯃꯨꯡ ꯀꯌꯥ ꯌꯨꯝ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯉꯝꯂꯦ꯫ ꯐꯛꯅꯨꯡ ꯑꯃꯗꯤ ꯁꯣꯡꯕꯨꯡ ꯈꯨꯜ ꯑꯅꯤ ꯁꯝꯅꯔꯤꯕ ꯚꯦꯂꯤ ꯕ꯭ꯔꯤꯖ ꯊꯥ ꯑꯁꯤꯒꯤ 12ꯗ ꯇꯦꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯝꯖꯤꯟꯕꯤꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯗ ꯆꯦꯜꯂꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯄꯣꯠ ꯄꯨꯕ ꯒꯥꯔꯤꯁꯤꯡꯅ ꯒꯥꯔꯤꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯍꯦꯟꯕ ꯄꯣꯠꯆꯩ ꯍꯥꯞꯆꯤꯜꯂꯒ ꯒꯥꯔꯤ ꯊꯧꯕꯗ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯔꯤꯂꯤꯞ ꯁꯦꯟꯇꯔ ꯐꯣꯔ ꯗ ꯋꯦꯜꯐꯦꯌꯔ ꯑꯣꯐ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯣꯏꯟꯠ 10 ꯌꯥꯎꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ MP ꯗꯣꯛꯇꯔ R.K. ꯔꯟꯖꯟ ꯁꯤꯡ ꯎꯅꯗꯨꯅ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯋꯥꯏꯊꯧ ꯒꯣꯂꯥꯏ ꯃꯌꯥꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯂꯝꯕꯤꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ NIAꯅ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ NSCN ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯑꯁꯥꯝꯒꯤ ꯅꯝꯗꯥꯏꯂꯤꯡ ꯑꯃꯗꯤ ꯁꯥꯟꯇꯤꯄꯨꯔꯥꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯐꯥꯔꯦ꯫ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯜꯗ ꯃꯦꯒꯥ ꯐꯨꯗ ꯄꯥꯔꯛ ꯑꯃꯗꯤ ꯖ꯭ꯋꯦꯂꯔꯤ ꯄꯥꯔꯛ ꯁꯥꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯪꯊꯕꯥꯜ ꯈꯨꯅꯧ, ꯀꯣꯏꯖꯝ, ꯁꯣꯔꯥ ꯑꯃꯗꯤ ꯂꯥꯏꯆꯤꯡ ꯃꯤꯅꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯀꯂꯥꯈꯦꯇ꯭ꯔ ꯃꯅꯤꯄꯨꯔꯒꯤ 50ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯂꯥꯡꯒꯣꯜ ꯂꯥꯏꯃꯅꯥꯏꯗ ꯂꯩꯕ ꯀꯂꯥꯈꯦꯇ꯭ꯔꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ 19ꯒꯤ ꯈꯨꯜ 4,919ꯒꯤ ꯈꯨꯟꯖꯥ ꯂꯥꯈ 53 ꯍꯦꯟꯕꯅ ꯍꯧꯖꯤꯛ ꯂꯩꯐꯝ ꯂꯩꯇꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 38 ꯌꯧꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯀꯥꯡꯗꯒꯤ ꯁꯟꯗꯣꯛꯄ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ 7 ꯑꯃꯁꯨ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕꯗꯒꯤ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫